ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕ ꯁꯤꯡꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯂꯝꯕ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯣꯏ ꯆꯟꯗ꯭ꯔ ꯀꯣꯟꯊꯣꯡꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯗꯣꯃꯤꯅꯤꯌꯟꯒꯤ ꯃꯈꯨꯠꯇꯒꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯗꯨꯅ UCMꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯧꯅꯥ ꯐꯔꯕ ꯃꯇꯝꯗꯨꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯅ ꯊꯋꯥꯏꯒ ꯈꯨꯠꯁꯤꯟꯅꯗꯨꯅ ꯌꯦꯛꯅꯕꯁꯤꯡ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯅꯤꯡꯇꯝꯕ ꯉꯥꯛꯂꯝꯕꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯐꯝ ꯊꯣꯛꯏ꯫ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯡꯇꯝꯕ ꯄꯤꯔꯝꯕ ꯅꯨꯃꯤꯠꯇꯒꯤ ꯀꯪꯂꯩ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯃꯩ ꯊꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯡꯇꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ 5,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯇꯥꯡꯀꯛ ꯑꯅꯤꯔꯛꯇ ꯃꯤꯈꯥ ꯄꯣꯟꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤ꯫ ꯑꯍꯥꯟꯕꯗ ꯑꯋꯥ ꯂꯩꯕꯥꯛꯀꯤ ꯃꯈꯥꯗ ꯆꯍꯤ 8 ꯈꯨꯟꯇꯥꯈꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟꯖꯥꯎ ꯏꯪ 1992 ꯑꯣꯏꯈꯤ꯫ 1992ꯒꯤ ꯃꯥꯔꯆ 38 ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯕ ꯑꯦꯄ꯭ꯔꯤꯜꯒꯤ 18 ꯐꯥꯎꯕ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯂꯒ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈꯤ ꯂꯣꯏꯅꯅ ꯆꯍꯤ 53 ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥ ꯄꯣꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯔꯤꯜ 18 ꯑꯁꯤꯕꯨ ꯉꯁꯤꯁꯨ ꯗꯥꯔꯛ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯣꯏꯂꯝ ꯊꯝꯕ ꯊꯥꯗꯣꯛꯅꯕꯗꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯄꯒ ꯏꯔꯣꯏꯅꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯁꯨ ꯏꯪ 1998 ꯑꯣꯒꯁꯠꯀꯤ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ British-ki adugullaba political agent Mr. State Wana wafum adu thamlaba matungda hairiba adugullaba iningthulda sinara matungda khut songnaraga hairiba iramdam ase August ki tang 13 gi ahing nongyai Bharat sab chana khusinnagi haiba wafum aduni matam aduda Buddha si mahag adugullaba British ki political agent mahag kaubuni matam aduda Buddha ki private secretary Sanasang Garo Hariga Loina Namapam Aduda Sat Matunda, Equi Iramdam Se, Nasidagi, Nahanga, Tabuk Tom, Kudimu, Urdam Nihana, Sinakiba, Equi Ning Tamba, and then given Numit Adubudi. Equinanasi, Piran Singatuna, Iramdam, the Mota Isati, the Mota, Equi Haidivan Numit Asibu, Ningsing from Tui, Haiba, Wakulon, the Yumpum or the Haiba Tabuk Tom, Singapang, Kuni, and the Tamaki.